Manipur top channel ki maikei digi marui bi I pau sung miyam da thamjari hanbada Manipur muthat hanbigi agenda karino sengdokadabani inquiry committee semana yaroi COCOMI women's wing Hayeng miyam na lambi thulaktuna khongjang sangsin minasi COCOMI student front Okrul pangdok pa Sirulili festival hagopagi pau law sat pa pau mi sing tongba Manipur state transport ki basta Mahar Regiment Manipur haibu wai muthat hankiwa dugi marumda lairibi agenda karino Manipur miyam da mayek sing sengdokadabani inquiry committee semana yaru haina COCOMI women's wing ki convener RK tharaksana na phungdokibaga loinana thawong asi phibam amatada compromise tawrai sathariba general strike mapung phana satakhigani haina section 1 thamkhri ngasi lampel pat leba COCOMI ki office ta pangtokpa pawgi mipmamada RK tharaksana na hai Manipur manungda pangtokpa kumai amagi satpada Manipur state transport haba yaroi haiduna Mahar Regiment ki kangbu amana muthat hankiba thawong adu Manipur miyambu karemnabani singnabani COCOMI na thawong adu yamna haksina lawi Manipur ki governor security advisor DGP amadi chief secretary na teksak pumba pugadabani thawong adu kana ki pauktak makhara tawkibano masigi marumda karamba agenda lei haiba miyamda mayek sengna thamduna sengdokadabani inquiry committee semna yaroi thajaba thamningai oidai ki COCOMI na sathariba pung nifuga nipan ki general strategy ki matangna palladuna mangna makhatana hai Manipur manungda Manipur state transport haba basat pa yaroi muthat kadabani haiba wafam si Manipur miyamu thawai usitabani lawi Masidi Manipur khudimangna yaba ngamloidaba thawongni masigi mayokta Manipur da laiminariba yellow pro khudimangnasu lepham thoi khalaga COCOMI na general strategy kaukibani COCOMI ki phire basibu miyamna asuma phire ni lawiduna sathariba general strategy mapung phana saugatpiu President ru lairabani haiduna miyamna sinakiba thawdang adu kauptholaga MLA sing haujiksu adumak tumina laisiliba simak yamna lebakthibani Union Home Minister na free moment yahalagani lakthokibagi matungina haukiba March nipana National Highway yauna Manipur State Transport ki basta Miyam sarananaba honakiba matamda koki singna yekai thingaiba piduna maipakan kiti Matamadusu governor na koki singi matakta karigum action mata lokotkiba leiti Matamaduragi hauna governor na supli paiduna salairiba PR sida thajaba mangkhrabani COCOMI na handaki thawong sida compromise tawraiki Amarom na ngarang amadi ngasigi lona ba hingdagi kaukiba general strategy gi nini sanma numit Hayeng miyam punna lambi ta thulaktuna khongjang sanction minasi haina COCOMI student front ki maikaidagi thamlakli Ko kaithel da leiba aims ki mayai luisang pangtok pa pawmising unaba amada COCOMI student front ki convener Sukham Bidyan na hai state ki thakta pangtok pa festival ama oiriba Sirulili festival gi paw coverage taw sat pa pawmising bu Goltabi checkpost Mahar Regiment ki kangbu Manipur state transport haba wahi lakthu o hairakiba warep lawbada sianaba official singamadi asiguma warep lawkibagi texak punama governor na pungni fugani panga manung sengdokadabani haikiba loinana Manipur lenga ki chief secretary security advisor amadi DGP pungni fugani panga manung resign tawgadabani haiba warep kaubiga nu haiba loinana kauriba general strike sida essential service amadi Sirui festival gidama satkadaba singi oina komthokkanai ki Priyas NEET Biology Sangai Pro NTA NEET UG Biology ki admission hauzari Class 12 thakraba mahiroi singi damakta lakliba NTA NEET UG 2026 ki thanipan gi target course pizari hadiba class singa simatik sana sahi nipan hina takpada NEET Biology the experience lairaba faculty singa takpigani aikoina pizari khudong saba singa du extra reading material sangdraba si yanaba morongda basic concept mamutana takpigani easy memory tricks weekly regular test series PYQ analysis mock test na singmani equip smart classroom facility Supizari Lakliba Megitan Kunga Mapaniki class house Ragani Yamna Nuairiba Mana internally displaced person IDP Samadi relief came the lady Satra Singoina di Pilo Zaroi Housemak Lakpidun Mingsan Bias NEET Biology Sangai Pro FCI Road opposite Powerhouse Lakpiduna Madi Equigi contact number 700553438 Natraga 700537615 da Pau Fubiro Amaromdana Myanmar ki sangsilaki ba Kuki-Zo singsu halan khina bi India lenga na thabak paikhalu MMTU Kashmir ki Pahalgam da hoki bi April kungani thoida Pakistan saugat pani haiba terrorist na misam kungataru khatkraba matung India lenga ki Ministry of Home Affairs na India ki state amasam Union Territory sing lairiba foreign
nationalistsingbu khandokuna paikhalakliba thaba asiga mari lainana Manipur gi manungda law gi wangwada Myanmar gi sangsilaktuna lairiba Kuki-Zo sing asibu khandoktuna masagi maramdamda halankinaba sabsaba thabak paikhalu Manipur su Myanmar base toba militant sing Manipur gi ngangkhoi lansilaktuna misam yangi mathakta landarak paga loinana Burmese foreign nation lakyana law gi wangwada sangsilaktuna kundasilakni Manipur asisu India ki saruk amani haibis India lenga na kaubiganu haina Maitai Tribe Union MMTU na fongdurakli Seoul sina hai Pahalgam gi thawdok matungda MHA na lokhalakliba khongthang asi Bangladesh amadi Myanmar gi lakpa Muslim illegal migrants singda mapungoiba miyeng thammagum tawri Myanmar gi illegal migrants haibadi Rohingya Muslim sikaktang oipham thokti aduba logi wangwada Manipur lepa leitana tangka kyarakta Myanmar gi sangsilakraba Kuki-Zo sing asibudi India lenga na foreign nation ama oina uba ngamdri Pakistan based toba terrorist LET Hizab ul Mujahidin Zais-i Muhammad singba group singbudi Sathiba terrorist oina haksina lawri aduga Myanmar based toba KNAB PDF CF na singmana Manipur gi ngamkai lansilaktuna lamdamasi gi yellow missing da terrorism gi thabak sa tharakpadadi India lenga na khangsin usinadana laithokpa yengduna laithokmu ngami Pahalgam thawdoki dama India lenga na hawkiba me taret operation sinduru sa thaduna Pakistan based toba terrorist gi camp singda ngamkai lansinduna sauna landaki terrorist kia hat kibaga loinana sauna amanga ta thoki thon khedubo Manipur logi wangba sanglak ka henwa tawbusingna miyoi sani gi humfu ena hat khraba miyoi lising kya gi mayum kai tumna mai thaduna mangan khraba asiguma thawdo osidi India laingakna sap saba thapo lokhot pigi thong amata uba phangdri haidi Manipur illegal migrant lakya na ngam kai lansilaktuna leptana khunda silak di haibasidi India laingakna pangthokpa census report amadi minna uba thawdok singna miyam punamangna khanglaba ngaktani Manipur lenga na mitop khandok na bigi damang hawkiba English ngani ga kunga humdagi February 13 cabinet subcommittee ama semki committee asina thijanbara kokita basingi district singdagi illegal migrant lisingani ga samri ga marfu khandoki adubo makata ba illegal migrant khandokpagi thabakti adum sadakhidre hausu Manipur da Myanmar gi sangsilakpa unofficial oina Kuki-Zo singi khul lisingani ga sangwa gi mathakta lai Kumza English nga magasama pan nga yangkay ka mga da Burma gi sin hills tagi lakhiba Paite lising taruk lombo Paite National Council na haijarakpadi gi Manipur khunda laitan ki Kumza English nga magasama pan ga humdra ga humdoida Burma Kuki Refugee Association na India lenga ki relief amsum rehabilitation ministry da Kuki family lising nga magasama gi laifam safam sufam nompam bibina wa haijaduna Manipur khundan ki asigi sumathakta matamdu gi MPP Hakip naso Burmese refugee kia India lengak ta haijadun urkul tengnopal kamjong nasing bad kundan ki masigi matak English nga magasama pangi yangkai ga mathoi yangkai ga tarukta jiribam districta malising kya thomjilaktun kundasin ki masina jiribam da mitop miansa singi isauk thuki English nga magasama pangi yangkai ga mathoi na makhoi gi missing hengat pigi sang asi sada 2.8 orambadigi 1961 jiribam gi missing hengat pigi sang sada samagani fu da hengalaki masigi matung Indo Pak War 1971 gi matamda gi Bangladesh sa kayana thomjilaktuna jiribam da yellow mi gi saktam nong gi mangsilakli musilakli voter list da Kuki-Zo sing hapsilakli gi sang si khwai di wangi chusampu da apun ba voter si lam gi lising ni fu ga ni thoiga satreka kuntra ga ni thoi duga Kangpokpina lama ga lising hunga songa ga humfu humdoi oidun ani suda leiri asumna Tengnopal Fezol amadi Sandel na sing leptana voter list mito hapsinduna missing khwai gi hengat pa district sing oirakli asumna India da satna riba logi wangba khunda leita hanba amadi voter list hapsin begi thaba hauju amuk nauna yengsin pham thu haidi India lenga na India's mitop singi dharmasala oheloi haina phongna lawra karigidam Manipur na mitop singi khunda pham dharmasala ohelibano India lenga na mitop sanglak thingna begi damak Foreigners Act 1946 Manipur karigi sanhandabano masigi mathakta mitop sanglak thingna begi damak Passport Act 1920 Registration Act 1939 lairabasu law singasi Manipur satnabagi mami amata tadri India lenga na mitop sanglak thingna begi damakta CM liba Foreigners Act 1943 bo hena session handuna provision kaya hapsingkre English nga magasama pan yang kay mga da Supreme Court na takip order amada logi wangba da sanglak foreigner ni haiba khanglabadi phagatlaga maramdam da khudak ta hanan khikadabani haibigi judgment laidi
ꯌꯦꯂꯧꯃꯤꯁꯤꯡꯅ ꯈꯨꯟꯗꯥꯔꯝꯕꯁꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯁꯔꯨꯛꯁꯤꯡꯗ ꯃꯤꯇꯣꯞ ꯀꯌꯥꯅ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯟꯗꯥꯁꯤꯜꯂꯛꯂꯤꯕꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯠꯅꯔꯤꯕ ꯂꯣꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯆꯞ ꯆꯥꯅ ꯆꯠꯅꯍꯟꯕꯤꯌꯨ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯖꯥꯇꯤ ꯀꯥꯡꯂꯨꯞ ꯅꯥꯏꯗꯅ ꯆꯠꯊꯕꯤꯌꯨ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯐꯣꯔꯦꯅꯔ ꯀꯣꯔꯠ ꯐꯣꯔꯦꯟ ꯇ꯭ꯔꯤꯕꯨꯅꯦꯜ ꯍꯥꯡꯗꯣꯛꯇꯨꯅ ꯐꯣꯔꯦꯅꯔꯁꯤꯡ ꯑꯀꯛꯅꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯆꯠꯊꯗꯨꯅ ꯃꯔꯝꯗꯝꯗ ꯍꯜꯂꯅꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ MHAꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯅꯕꯒꯤ ꯅꯨꯃꯤꯠ 10ꯅꯤ ꯄꯤꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯂꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯤꯇꯣꯞ ꯂꯥꯛ ꯀꯌꯥꯒꯤ ꯈꯣꯡꯗꯥꯐꯝ ꯑꯣꯏꯍꯟꯗꯨꯅ ꯌꯦꯂꯧꯃꯤꯁꯤꯡꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯁꯤꯌꯣ ꯏꯀꯣꯅꯣꯃꯤ ꯂꯦꯟ ꯑꯃꯗꯤ ꯅꯥꯠ ꯀꯜꯆꯔ ꯑꯆꯧꯕ ꯆꯩꯊꯦꯡ ꯄꯤꯔꯛꯇꯨꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯨꯁꯤꯜꯂꯛꯂꯕ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯔꯛꯂꯤ ꯍꯥꯏꯅ MMTUꯒꯤ ꯁꯤꯔꯣꯜ ꯑꯃꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯃꯅꯤꯄꯨꯔꯒꯤ ꯀꯝꯃꯨꯅꯦꯜ ꯀꯟꯐ꯭ꯂꯤꯛꯇ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ ꯁꯦꯂꯤꯟ ꯗꯤꯖꯤꯇꯦꯜꯅ ꯁꯤꯟꯗꯨꯅ ꯑꯣꯝ ꯔꯦꯁꯤꯗꯦꯟꯁꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯊꯥ ꯑꯁꯤꯒꯤ 19ꯗ ꯁꯦꯂꯤꯟ ꯗꯤꯖꯤꯇꯦꯜꯒꯤ ꯆꯤꯌꯔꯃꯦꯟ ꯗꯣꯛꯇꯔ ꯐꯟꯖꯕꯝ ꯂꯅꯖꯤꯠ ꯇ꯭ꯔꯥꯏꯀꯣꯟ ꯐꯣꯔ ꯋꯥꯔꯜ ꯐꯥꯎꯟꯗꯦꯁꯟ ꯅꯣꯔꯠ ꯏꯁ ꯔꯤꯖꯟꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯣꯛꯇꯔ ꯍꯦꯝꯆꯟꯗ꯭ꯔ ꯕꯔꯃꯟ ꯑꯃꯗꯤ ꯋꯦꯁ ꯕꯦꯡꯒꯜꯒꯤ BSF ꯁꯨꯄꯔꯅꯥꯠ ꯔꯥꯏꯅ ꯄ꯭ꯔꯁꯤꯗꯦꯟ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯗꯨꯅ ꯇ꯭ꯔꯥꯏꯀꯣꯟ ꯐꯣꯔ ꯋꯥꯔꯜ ꯐꯥꯎꯟꯗꯦꯁꯟ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯟꯐꯔꯦꯟꯁ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯗꯦꯂꯤꯒꯦꯠ 50ꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯀꯝꯃꯨꯅꯦꯜ ꯀꯟꯐ꯭ꯂꯤꯛꯇ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯋꯥꯕ ꯐꯣꯡꯕꯒꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯗꯣꯛꯇꯔ ꯐꯟꯖꯕꯝ ꯂꯅꯖꯤꯠꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯝꯃꯨꯅꯦꯜ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤꯕꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯕꯨꯁꯨ ꯋꯥꯔꯧꯂꯝꯒꯅꯤ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯈꯤꯒꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡꯅ ꯃꯄꯨꯒꯤ ꯈꯨꯌꯥꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯁ꯭ꯋꯥꯏꯈꯤ ꯇꯦꯟꯗꯔ ꯑꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ